Churachandpur district nongmagi tangai fadaba potsai sing fangdabagi kham thengna ware potsai khudingmak MRP gi mamaldagi chada kundagi nifu fawbagi changda hengal na yole Kangluki irang mayok nariba Churachandpur district gi miyam nongmagi tangai fadaba potlam sing fangdabagi kham thengna awaba mayok nare chana thangnaba potlam sing MRP gi mamaldagi chada kundagi nifu fawba hengal na yole Guwahati Dimapur natraga Aizolda cement bag ta lupa Chahumga Yankaidagi Chamri Fawa Pibadu Imphal City dagi kilometer 70 rom ta lapna leiba Churachandpur da bag ta lupa 700 yawre nongju thagi matamdagi masidagi hena awaba fibam da mayoknagadawriba Manipur ki South Hill district ki manung chaliba maruaina Churachandpur Chandel amasung Teknaupal da leiriba miyoi sing nongmagi tangai fadana changdraba yadaba potlam sing yauna thawgi mamal ka hena wangbana sel thumgi awaba mayoknare Churachandpur district ki khwaidagi maruiba potchai sing puthok pusin tawnariba Imphal Churachandpur highway su Kanglup ki irang asina maram oiraga potchai pusin ba yadri masigi atopa lambi oina Mizoram dagi capital city Aizol dagi kilometer 240 rom sangba chingi yamna khudong thiningai oiba lambi gi saruk sing fawraga Churachandpur tamna potchai pusilakpada lambi gi khudong thiba kaya su mayoknari lambi gi phibam asi ka hena phattabada natana Akuba sleeve chatpa amadi landslide na chingba kaya mayoknabana Aizol dagi Churachandpur tamna mal puba truck sing laknaba hotnabada numit nini amasung masidagi hena changi Mizoram amasung Churachandpur ga lonariba tuiboy Turel gi mathakda sariba yot ki thong asisu yamna condition phaba haibadu oidabana akaknaba volume khaktamak haplaklaga truck sing lanthok lansin tawri Churachandpur da laiba petrol pump ayamba thong lon kibana black cha oina hanari hanadi Imphal dagi Churachandpur tamna pusilambani adubu hojikti pump sing loina kibana petrol gi maman asim liter da chada kun gi changda mamal hengat na yole Churachandpur district ta operate tawriba Kukila Laoba sing asina su Aizol dagi Churachandpur tamna potchai pusilakliba truck sing yauna local trader amasung shopkeeper sing da makhal makha kaya gi tax kaya lawri masina tur potchai sing gi mamal ka hena wangkhalakpagi maram oiri Churachandpur kaithel da vendor famliba singna phongdoknarakibada chahi amagi mamangda cheng kg da lupa yankhai piramba do hojikti cheng kg da lupa 70 yawre gas ki mamasu chada kungi changda hengale alu kg da lupa nipu tilau kilo da lupa humfu aduga singna kg da lupa chahum piri MRP tharaga lakpa mapandagi pusilakpa potchai singso ifong phongna chada kundagi nifu fawagi changda hengali masina miyam awabada kham thengle hari India amasung Pakistan da suspect tawnaduna ngamkhoi paring tatang tulaita dabi film da hanjilakraba matung asi Jammu and Kashmir gi Sopian area da security force ka terrorist nga khuthokna bada Pahalgam terror attack chathaki terrorist group Lashkar e Taiba LET ki terrorist Hwre Kukising Indian army na kakna pawum phongbada gi operation Keller haina mingthonduna Sopian area da thihumba gi thabuk chathaki terrorist na nongmai kapthorokpada gi nakal ani gi marakta kan mamong da khuthokna bada terrorist ahumdu sikibani makhata na thihumba gi thabuk chathari amasung mafam asida LET gi terrorist sing lotuna lairi haiba thajari haidi US President Donald Trump amasung Saudi Arabian Crown Prince Mohammed bin Salman ga $1 billion samagani phunithoi gi arms deal khwek pinakhre White House na phongdor kibo warwal amada ngasi Riyadh lusing bani na khwek pinakiba asi lebak ani gi marakta khwaidagi sawba ngak sel gi lamda mating pangnabagi yana serol ni hairi yana serol khwek pinaba asi da America gi defense company sing puthokpa air amasung missile defense system sing yauna tongan bu khuju khulai sing leiba yonbagi thorang sing yauri leibak ani na ngasi khwek pinakiba asi puari oina leihobak loina na leibak adugi mapang malem singda singthawragani haina su White House na phongdorli President Donald Trump na Saudi Arabia gi khongsata Qatar amasung United Arab Emirates susatuna leibak sing asigi marakta hena phaw mari thamgadawri hairi United States samsung Saudi Arabia gi marakta hokiba January US $1 billion sadu mathangi sahi mari da senthang pina bagi yana basu laiki Donald Trump na White House ta amuk halaklaba matung Middle East ta satkiba maki asang bokhungsat asi singthang ningai oiri hairi